TET candidate Singna Mayoknariba Chamamnaba Kokhanbiyu KSA Primary amasung upper primary oja ama oibage criteria oiriba Teachers Eligibility Test TET handak sahi sida pangthokna bohonarakpa matamda mawong maril tadaba thawong kaya chatharakpa duna maram oiduna miyamda chamamnaba kaya poghaliba du miyamda sengdokpiduna candidate kaya gi chamamnaba Kokhanbiyu haiba wafambu thawoidana adumak TET gi form thazilhanduna miyamda mukayena chamamnaba pokhiba se Education S ki director asi matik sadaba mani haibada haimanba thokloi makhoi gi mathong huktaba thawong kaya na ngasi de miyam kaya da chauba awaba ma pire haina Kanglai Park Student Association ki publicity secretary ge cherola man haide TET exam asi bosem amasung Education S na tongan na form thanarakpa amasung loisang ani sina TET exam asi tongan ba sinbage notice thongnarakpadage miyam da chamamnaba phawan khe chamamnaba sina maram oiduna candidate kaya di bosem amasung Education S animakta form thajin khi aduga candidate kharana loisang ani sigi manungda karamba da thajin gani khangdaduna kangaungna duna leide adubu hena ngaklibadi asiguma chamamnaba kaya ase kokhanbiduna miyam da khangananabagi damak anoba notice thoktuna miyam da chamamnaba kokhanlaga nauna form thajin bagi matam lefam thokpane adubu nauna notice thoktuna miyam gi chamamnaba kokhanbagi mahutta hana lepkiba form thajin bagi aroiba matamda karisu ahongba leitana ngarang last date ohenkiba se khwaidagi laibak thebane asigumba mawong ta da bathawong asi lupasina condemn tawbaga loinana exam gi khusina sina karigumba khara manungda leirabra haibage singnaba miyamda chauna leire haire amaromda education S haibase exam conduct tawnaba leiba authority ama oide department asige controller of examination na chingba amata leitabana karamna asuk chauraba exam ama confidential ngangna pangthokpa ngamgadoribano haibasisu miyamna hangnariba chauba wahang amane wafam asina tongana thamkhrabasu haujik TET exam ge form thajin bagi matang de exam asida saruk yage khanba candidate kaya de exam asi kanana conduct tawgadori ge amade form kadai da thajin gadoribano haiba kangaungna duna leiribane nakal amarom da su exam asi ani thokna tawba manba mawongda notice thokna rubana bosem amadi education S animakta form thajiluba candidate singge sel kanana karamba matamdagi handokadoribano asigumba chamamnaba kayana thallaba TET exam asiga mari leinana sengdok warolama miyamda thambagi mahutta anam kanduna TET exam ase hathuna sindaba yade haibagi matagum tawsilakpa sina miyoi kaya exam ase saruk yaba phangloidabagi phibamda lakliba se KSA na tumina yengduna leiroi masida tholakpa khudingmakke daita education S ki director na pugadabani haire irang thokpadagi tier gas kap khre telepathy gi mafam amada iratpa laigi khubamdage potsai leramdabage wahogda mafam aduda khundariba miyoi kangbu amana mangjongna i paw amata pidana ngarang numidang wairam khangawdana lambi thingjinkhibadage mafam aduda achauba irang ama thokre kangbu aduna lambi mathakta tire paisilaga mai thaduna achat awok tawbasing lambi da phawduna salhankhide makoigi mawong mataw aduda akoibada khundariba miyamna penakhide maduna maram oiraga lambi da chatpasinga lambi thinglamba kangbugi marakta nungainadaba thawdok khara thokre irang adu laksinaba police na tear gas sel kaya marum kaptuna khongjang jangsilamba miyoising adu tankhai ki haide makha tanasu ngarang numidang pung 10 rom taba matamda masing yamlaba miyoi kaya hauroktuna hata dagi khurai phawbugi marak asida miyam thongnaраktuna makhoi masel nung thanabana chingba thawong sing chatharakle haiba paw ama police na phangbadage mafam aduda hanadagi ngak senduna leramba police sing adu khakta natana Imphal East ki ahenba police force kaya marum thomjinduna irang adu bulaksinaba honakhe masing yamlaba miyamna haurakpa aduda police sing aduna laksinba ngamlaktabadage tangai fadana tiar gas amade mob bomb cell kaya marum numidang pung 12 rom taba phawba kapkhi haire makha taba paw ngainare Wabagai High School award pana thalle paring na Federal Student Organization Kanglai Park fesok na satharakpa school survey gi manungchan na ngarang fesok ki Vice President amadi Secretary Education and Library ani na Kaksing District ki manungchan na laiba Wabagai Higher Secondary School da yengsin bachal uba matamda school asi yamna laibak thiba mawongda leiramba thengnarakhe school asi Wabagai High School oirambadage 2021 da higher secondary gi thakta upgrade tawkhi aduga 2022 da class 11 amasung 12 ke academic session hauke higher secondary gi thakta ongkhalaba school asi award pana pik thanna leiramkhe school asi class 6 tagi 12 phauba leiba school ne
School asida punna mahiroi chahumga kuntrabu apunbo oza kulhumdoina takpi tambi haure. Masigi manungda oza taraga tarugna regular, oza tarade atopa school dage utilize taurakpane. Oza ahumna contract amade oza maride mahiroi singidamak school na nekpo oiramkhe. Yamna laibag thibadi higher secondary gi oina regular oza asi ama khaktane. Ama khaktang leiribo oza asina principal in charge ki mathau tawduna lehauke. Adubu yamna ngaklibade school asida mamingtagi upgradation tawrambanina school amagi laifam thokpo oza masingsuna leiramdaba. Science subject ki oina laboratory amatasu leiramdaba se mahiroi khunai gi khallaga fesok na thamoi sengna nungaitaba phawi amade mari leinabasingna athuba matamda midyang changaningbagi apamba lei. Plan tawdaba lambi khusemna National Highway 102 Velodrome ga manare. Kanglon ngak na lambi semdabadage median marep thumjilak lei drain fail ohendaure. Iril turel gi imai hanthakibadage porompat water supply plan mathau tawkhidre. JN Hospital Officer Colony yauna mafam kayada ising piba lepkhre. District khudingmakta soil testing laboratory lingkhanaba thabak paikhatpa hore Minister. Lau singubada soil management haibasi yamna maruoiba maramna state asigi district khudingmakta soil testing laboratory amamam thamnaba thabak paikhatpa hore haina Agriculture Minister Biswajit na phongdokhre. Anti-rabies vaccine tangna thokpa thokdok waina kumbi kendra gi manung chanba wangu ahalupta leiba sanasam monti maitai kauba nupa macha ama handakta huina chikpa laibak thiba thokdok amadage rabies na naduna laikhidaba laibak thiba thokdok thokraba matungda District Administration Bisnupur gi mijeng makhada District Veterinary Office Bisnupur gi Joint Director Veterinary Bisnupur Dr. KSA Santibalagi Chection Thauranga loinana wangu ahalupta ngarangdage anti-rabies vaccine kapagi thabak paikhat khre. District Veterinary Office ki kangbu amana ngarang ayuk pung 8 gi hauraga hui hogdong humbudra rom anti-rabies vaccine kapthokhe. Loinana District Veterinary Hospital Bisnupur da purakpa hui hogdong singsu anti-rabies vaccine amadi atai hidak singsu kapkhe. Bisnupur District ta lambi da sasan thadokpa sing action lauraga ne DC. Bisnupur District ki manak nakpa khulsing amadi municipal area da sasan kaya thadokpa na maram oiraga lambi gi accident amasung manamasing kaya amang ata thoglibasi yanglaga sasan thadokpada ain gi matungina action laukhalaga ni haire. District asigi Deputy Commissioner Laurembam Bikram na thokpa notification amagi matungina area asida leriba khungang singda loiriba sansing thoraktuna National Highway 150 da kunsinduna lambi da apanba piba made seasonal oiba manamasing amang ata thogal lei sasan sing asina lambi da apanba piba na maram oiraga lambi da thokpa accident gi chang hengaran badanatana Laumi singda chawna amang bathogal lei maram aduna mapusing na makhoi gi sasan singbu sangol ningthina saduna thamba natraga mafam sabada thadokuna sajik pijabi yuhai re kana gumbana notice asigi wangmada sasan sing lambi da thadorok patarabade National Highway Act 1956 ki section 8 be read with chapter 3 of Cattle Trespass Act 1871 gi makhada sairak pigani hai re aroi bada tabiri bapum namakpo thagat chare